Ngachi nungdaw phongkiba Kangleipaki Mairagi Pauchedagi Maroiba Pau Khara Khangacharaga Miam de Khulo Tamjage Lemakong Heavy Fuel Power Plant dagi Thau Europagi Thaudok Miyoi Kharana Kakthalambagi Khudam lei FIR ani laukhatuna thijili DJM ama suspend tawkhre CM Haukiba January 10 da Lemakong Heavy Fuel Power Plant dagi Thau Europagi Thaudo adu Miyoi Kharana Kakthalambagi Khudam lei haina Power Minister TS Bichojina Phongdokre Wafam achi taragin tui suba Manipur Legislative Assembly ki manga suba section gi ngachi aroiba numiki calling attention gi khudong sab lauduna khuntrapam SC ki TS locator amadi sugunu kendra gi MLA ke Ranjit Anina House ta Leimakong Heavy Power Fuel Plant yukibagi matangda lokhalapa wafamda Power Minister Bishorjit na wafam achi phongdokhibani Minister Bishorjit na House thamkiba pakum adubo hong gi thausu puriba Biren na su thaudo aduma kanagumba kharana phataba wakal amagi matungda chathakibani thaudo adugi matangda FIR ani laukhatuna kupna thigale haina su House thamki calling attention motion pukhatkiba opposition gi MLA ke Ranjit amadi MLA ke lokesor ani na haukiba chai lising ani ga subna kuingani thoida matamdugi India gi president oiramba APJ Abdul Kalam na sangakhiba Leimakong Heavy Fuel Power Plant achi yudraga hantaki irang asida karamna yurakpano Chennaba Myanmar sing farabara thaudo adugi matangda laingang thijimbagi fact finding report House ta thambiu hainasu House ki miyeng chingchingki calling attention motion adugi pakum piraduna Power Minister TS Bishorjit na House thamkibada heavy fuel power plant achi high speed diesel oil low speed oil amadi furnace oil sizinaduna chalairakibani adubo mai puthopagi thauk leibana hena sel changlakpadagi haukiba chai Lising aniga chumna taragani thoidagi chalaidana lakpani laibak thibadi chaliba chahigi January 10 da power plant achidagi thau yurakpani thau yuduna kanto sabalgi luang biturel yarakpadagi khudakta che minister gi pokta makhada yurakiba thau adu labuk amada thaidokhi loinana thaudo adugi matangda IIT Guwahati squad guard team state environment directorate amadi oil spill combo team OSC ti punina chingbagi expert team sing laktuna yengsilaba matung January 10 Taragani Taraga Manga Amadi February 9 Taragani Amadi Kuntareta Isingi sample Loki Mashigi Matungda OSCT na February Kungantareta Tokiba sample gi matung ina Yaukiba Taugi Sang Aduna Miyoi Hakchel Kudong Tiningai Oidre Haiba Kanki Amaromda Taudo Adugi Matangda DGM ama suspend tawkre Makata na IG amagi makata tijili adubo taudo asigi matangda hauzimaki oina chingnaba phaba punba leitre haina House thamki Kanglup anigi lan asida Miyoi humfugo humdoi mangkhibadagi thiba khangkhidre CM mamang chai lising aniga subna kungo humdogi me ahumdagi hauduna Manipurda thokliba Kanglup anigi sathiraba lan manungda Miyoi humfugo humdoi mangkhibadagi thiba khangkhidre Bangkiba Miyoi sing adugi manungda Miyoi kunga tarungna sina fangki aduga mapanna hingna fangki Housing Miyoi kunga nifa mafang khangduna leiri Makoi thinaba hotnabada manung hanjinba mafamjing ayambana oibana security force su khudongchadaba kaya mayoknari haina Home gi thabaksu puriba Chief Minister Biren haikre wafam asi ngachi Manipur Legislative Assembly mifamgi aroiba numiki ayuki wahang pahungi matamda Congress ki MLA O Surya Kumar na hangkiba wahang amagi pakumpiraduna CM na haikibani Chief Minister na makata na House thamkibadi Kanglup ani gi irang asida punna Miyoi lising amaga Chongaga yangkay mga na asok apanangki madugi manungda micham na lising amaga jamriga kunga mapani Central Force na kunga nifan aduga police personnel maugdraga ni panyawki Miyoi chahumga kuntraga marina nomay maru amasung bom pokhaibada sokibani makata na irang asida soklava sing laying bada layngang na kari karamba thaudang paikhatuna mating pangnabagi thausit laybagi haina MLA Surya Kumar na hanglakiba supplementary question na Chief Minister Biren na hai Kai hena soklaba Miyoi singi analayeng da layngang na mating pangli CMIC amasung PMGAY gi makhata mating piri langa ki official list yaudaba layramba su miyamna chapchaba I pau pibirau mating pangani haiki Malem thongna makhata na chara hembagi khongjang changsingadori suspension of operation chu khudakta handou Bharat Prime Minister na miyeng changbaga loina Manipur da thokliba Kanglup ani ki lan loisilo haibagi davi singtanduna Delhi amadi Manipur da chara hembagi khongjang changsilakhibi limit ki thomi malem thongna makhata na chara hembagi khongjang changsinaba sem sare hari pawachin hai Police na chara hembagi khongjang changsimbagi dama malem thongna police na fazilaba matungda jail da thajinbadagi ngarang jail dagi tholakhi jail dagi tholaba matungda ngasi nungthildagi hauna singjamai temporary market
ꯁꯦꯠꯇ ꯃꯥꯒꯤ ꯃꯈꯥ ꯇꯥꯕ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯔꯥꯏꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯥꯂꯦꯝꯅ ꯃꯃꯥꯡ ꯊꯥꯒꯤ 12ꯗꯒꯤ ꯆꯔꯥꯏꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯗꯦꯜꯂꯤ ꯑꯃꯗꯤ ꯏꯝꯐꯥꯜꯗ ꯆꯠꯊꯔꯛꯄꯒꯤ ꯄꯨꯂꯤꯁꯅ ꯐꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯖꯦꯜꯗ ꯊꯥꯖꯤꯜꯂꯨꯔꯕꯅꯤ꯫ ꯃꯣꯔꯦꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯌꯣꯡꯆꯥꯛꯁꯤꯡ ꯐꯒꯠꯂꯒ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯣꯔꯦꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯃꯠꯇ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯥꯡꯖꯧꯅꯅ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯗ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯈ꯭ꯔꯕꯁꯨ ꯁꯦꯟꯗꯣꯡꯒꯤꯗꯃꯛ ꯈꯜꯂꯒ ꯇꯣꯉꯥꯟꯕ ꯄꯥꯝꯕꯩꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯣꯡꯆꯥꯛ ꯀꯌꯥ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯉꯁꯤ ꯐꯒꯠꯂꯕ ꯃꯇꯨꯡꯗ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗ ꯃꯤꯌꯥꯝꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯗ꯭ꯔꯥꯏꯚ ꯑꯃ ꯆꯠꯊꯗꯨꯅ ꯃꯣꯔꯦꯔꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯌꯣꯡꯆꯥꯛꯁꯤꯡ ꯐꯒꯠꯈꯤ꯫ ꯐꯒꯠꯂꯕ ꯌꯣꯡꯆꯥꯛꯁꯤꯡ ꯑꯗꯨ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗ ꯄꯩꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤ꯫ ꯃꯩ ꯊꯥꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯦꯟꯊꯣꯛ ꯈꯔꯒꯤꯗꯃꯛ ꯈꯜꯂꯒ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯃꯈꯥ ꯇꯥꯅ ꯃꯣꯔꯦꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯌꯣꯡꯆꯥꯛꯁꯤꯡ ꯌꯣꯜꯂꯝꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯗ꯭ꯔꯥꯏꯚ ꯆꯠꯊꯗꯨꯅ ꯃꯣꯔꯦꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯌꯣꯡꯆꯥꯛꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯐꯒꯠꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ KYKLꯒꯤ ꯀꯗꯔ ꯑꯅꯤ ꯐꯥꯔꯦ꯫ SP ꯃꯦꯘꯆꯟꯗ꯭ꯔ ꯂꯨꯆꯤꯡꯗꯨꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯩ ꯌꯥꯋꯣꯜ ꯀꯟꯕ ꯂꯨꯞ KYKLꯒꯤ ꯂꯥꯟꯃꯤ ꯑꯅꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯉꯥꯉꯣꯝ ꯊꯣꯏꯕ ꯑꯦꯂꯥꯏꯁ ꯄꯥꯔꯤ ꯀꯧꯏ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SP PK ꯃꯦꯘꯆꯟꯗ꯭ꯔꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯏꯔꯥꯡꯀꯝꯄꯨ, ꯄꯨꯈꯥꯎ, ꯐꯛꯅꯨꯡ, ꯁꯦꯛꯇꯥ, ꯀꯩꯕꯤ, ꯁꯒꯣꯜꯃ ꯑꯃꯗꯤ ꯗꯣꯂꯥꯏꯊꯥꯕꯤ ꯑꯦꯔꯤꯌꯥꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ SPꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯟꯖꯥꯁꯤꯡ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯤ ꯄꯨꯂꯤꯁꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯁꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯔꯣꯏ ꯆꯤꯡꯈꯨꯜꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯅꯥꯂꯤꯅꯤ ꯊꯥ 10 ꯐꯥꯔꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯔꯤꯕ ꯑꯣꯏꯅꯥꯝ SCꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯃꯔꯥꯝ ꯋꯥꯔꯗ ꯅꯝꯕꯔ 6 ꯋꯥꯔꯣꯏ ꯆꯤꯡ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯦꯛ ꯑꯀꯥꯏ ꯂꯩꯔꯛꯇ꯭ꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯨ ꯊꯝꯕꯤꯔꯕꯗꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯣꯏꯅꯥꯝ SCꯒꯤ MLA ꯏꯔꯦꯡꯕꯝ ꯅꯥꯂꯤꯅꯤꯅ ꯍꯥꯎꯁꯇ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯣꯏ ꯆꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯊꯕꯛ ꯇꯧꯕꯒꯤ ꯑꯌꯥꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯌꯥꯕ ꯄꯤꯔꯤ, ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯔꯕꯗꯤ ꯃꯈꯣꯏ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯇꯨꯒꯤ ꯄꯨꯡ 12ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯍꯟꯗꯣꯛꯅꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯣꯇꯨꯅ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 12ꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯗ ꯀꯧꯈꯤꯕ ꯄꯨꯡ 12ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯡ 12ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯣꯏꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟ ꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯊꯣꯡ ꯍꯥꯡꯅꯈꯤ, ꯀꯩꯊꯦꯜ ꯀꯥꯟꯅꯈꯤ, ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯒꯥꯔꯤꯁꯤꯡ ꯊꯣꯛꯂꯛꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯡꯄꯣꯛꯄꯤꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯈꯤ꯫ ꯃꯍꯩꯔꯣꯏꯁꯪ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯁꯨ ꯑꯣꯐꯤꯁ ꯃꯇꯝꯗꯒꯤ ꯈꯔ ꯊꯦꯡꯊꯅ ꯊꯣꯡ ꯍꯥꯡꯅꯈꯤ꯫ ꯃꯍꯩꯔꯣꯏꯁꯪꯁꯤꯡ ꯊꯦꯡꯅ ꯀ꯭ꯂꯥꯁ ꯍꯧꯅꯈꯤ꯫ ꯅꯣꯅꯦ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯒꯥꯔꯤꯁꯤꯡ ꯏꯝꯐꯥꯜ ꯌꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ SDPO Anand ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯐꯒꯠꯄ ꯉꯝꯂꯦ꯫ CM ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯣꯔꯦꯒꯤ SDPO ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕ ꯑꯅꯟꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ SDPO ꯆꯤꯡꯊꯥꯝ ꯑꯅꯟꯒꯤ ꯃꯆꯥꯗ SDPOꯒꯤ ꯄꯣꯁ ꯄꯤꯅꯕ ꯀꯦꯕꯤꯅꯦꯠꯇ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯈꯤ꯫ ꯉꯁꯤ ꯆꯠꯊꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯇ ꯅꯠꯇꯅ ꯋꯥꯡꯈꯦꯝ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯨ ꯑꯣꯏꯔꯤꯕ K ꯃꯦꯘꯆꯟꯗ꯭ꯔꯅ ꯄꯨꯈꯠꯂꯛꯈꯤꯕ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟ ꯃꯣꯁꯟꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ CM ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕꯗꯤ SDPO ꯑꯅꯟ ꯂꯩꯈꯤꯗꯕꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯐꯣꯔꯁ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃꯅꯤ꯫ ꯁꯦꯟꯇ꯭ꯔꯒꯤ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕ ꯍꯦꯂꯤꯀꯣꯞꯇꯔ ꯈꯨꯗꯛꯇ ꯄꯤꯔꯛꯈꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯇ ꯍꯦꯂꯤꯀꯣꯞꯇꯔ ꯇꯥꯕꯗ ꯈꯔ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯅ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯥꯛꯇ ꯍꯦꯂꯤꯄꯦꯗ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯍꯥꯛ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯕꯗ ꯃꯤꯑꯣꯏ 9 ꯐꯒꯠꯄ ꯉꯝꯈꯤ꯫
ꯐꯒꯠꯂꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯂꯤꯞ ꯈꯣꯡꯁꯥꯏꯅ ꯃꯦꯟ ꯑꯦꯀ꯭ꯌꯨꯖꯅꯤ ꯍꯥꯏꯕ ꯈꯪꯈꯤ, ꯑꯗꯨꯒ ꯍꯦꯝꯈꯣꯂꯥ ꯃꯥꯟꯇꯦꯒ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥꯁꯨ ꯌꯥꯎꯔꯝꯕ ꯃꯔꯝꯅ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 38ꯗ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯈꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗ NIAꯅ ꯊꯤꯒꯠꯄ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅ GMꯅ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈꯤ꯫